पाउजरी युम्पुक ओइबा मरोइबा पाउ खरा अपडेट तौजरी बोर्ड की मीटिंग तौबदा एसओपी ngaktabadi Yaraga Keithel Thingjinba Yaningde Ibeyaima बोर्ड की पब्लिक मीटिंग तौबदा मियाम तिनबदा एसओपी ngaktabadi Yaraga Keithel Thingjinba Yaningde hayengdagi Keithel ahumda hanagum Keithel phamba yahallu haina khoirambal Keithel ki license bender wai Ibeyaima na phangdokre wafam singa si major khundal iba Manipur Press Club ta pangthokba pawmi singa unabada magna makataratun ai Haujik Manipur ke amata ngai rabani ngol chakau bagi kumaida Keithel phambi singi oinadi khwaidi ki chawba pochai yon bagi tanja am oiribane masida COVID-19 ke SOP ngaknabani aiduna Keithel ahum asi thingjinduna thamkhibana Keithel phambi singda awaba kaya pire amaromda pauna Keithel amadi thangal Keithel ahangba amadi lockdown hangdokpadagi laingakna piba SOP kadai da ngaklibage board ki meeting da miyam punba Yaraga Keithel Thingjinba asi Yaningde Keithel phambi singna Keithel phamba lakpada police na tankaiduna phamandriba asi hayengdagi tokpiduna ningol jakobagi yengduna Keithel ahum asi ahangba yabagi laingakna pibiyo karigumba yaroi haibadi hausik hangliba Keithel masa masa sing asi chu punna thingadabani aidam hakna makha tarakle nakalamarom kendra mari gi maraki mikhal gi board khomba ngasi nubidang waram pung manga da loisenkhre ngasi ga thane numit humni da ngairaba November 3 ta pangthokadoriba maraki mikhal gi board khomba ngasi nubidang waram pung manga da loisenkhre था असिगी नवेम्बर 3 पांथोकदोरबा केंद्र मरी की मरके मिखल के बोर्ड खोंबा लोइसिलकपा असिना ngasi ayu anganbadagi political party singna magi merep singi board khombagi thabak kangkhatke handak पांथोकदोरबा Manipur Bidhan Sabha ki kendra mari ki marke mikhal asida voter lak amaga lising kunthra manga chani taragani thoina vote thadana gane atopa pau amadana M Rameshwarna kaksing kendra gi MLA oiragani Taramathoi suba Manipur Bidhan Sabha mikhal da kaksing kendra da BJP ki merep oikhiba mikhal aduda ani suba taduna maithi haukraba M Rameshwar kaksing kendra gi MLA oiragani Manipur High Court ki order amana mikhal da mai pakhiba Waisur Chandra non and void oire haina ngasi rai pikre Taramathoi suba Manipur Bidhan Sabha mikhal da kaksing kendra da INC ki merep oikhiba Waisur Chandra na mikhal adugi nomination phal tawba matamda maki lanthum mapung phana uthokte aibaga mari raidana M Rameshwar na Manipur High Court ke single bench da kumja sok lising ani taraga tarit dagi case thaduna lakibane case aduga mari lainana numit kundi hearing satharaba matung ngasi Justice MD Murali Dharan court da rai adu takibane niyam kaina thong hangba dukan sing city police na fine thian kre thangal Keithel da niyam kaina dukan hanglam paching city police person sing na fine thian kre pochai leiba lakba miyoi sing na social distancing tawdaba amade SOP ngaktaba dukan sing chu thonglojin kre hiram asiga mari lainana police person sing da phongdokibada laingak da numit khaidok tuna thong hangba yabagi numit piriba aduda hangbiyo atopa matamda thong hangbigano pochai laiba lakba miyoi sing na chu pochai leiba matamda social distancing amasuk SOP ngakna chatbiyo niyam kaina thong hanglamba dukan sing makhatana fine thian khigani aike Britain da COVID-19 vaccine chahi asiki Loirkpada Miyamda Fnghnnaba sem Sakhre India na matung ilakadore Oxford amasung AstraZeneca na semba coronavirus ki vaccine chahi asigi loiramdaida Britain ki Miyamda Fnghnnaba sem Sakhre report asigi matung ina karigumba vaccine asigi khwaidigi aroiba thaki trial asida afaba phanglabade lakliba December da Miyamda Fnglagani aire vaccine asi athuba matamda India da January tha manungda phanglagani haibagi thajaba wangna leire aire panbajai mamangda lebak asigi health minister Harshbardan COVID-19 ki vaccine sok lising ani kunmathoi ki January tha da phanglaba yai aina phongdokpa leikhrabane Mahut Minister O Henry na thangal Keithel amadi pauna Keithel sing yangchen khre ngasi Mahut Minister Okram Henry na thangal Keithel amasung pauna Keithel ki tongan ba mafam sing da chatuna yangchen khre ngasi ki yangchen bagi khongsat aduda Mahut amasung Imphal Municipal Corporation ki official single loinana khoyathong dagi pauna Keithel phawba khongna chatuna yangchen ba atu minister na hakthengna dukan sing ki registration shop license check tawkiba loinana phadaudi mafam chadana hondokpa amasung aina jada ba mong dalam khopsin lamba singju yangchen khre makhatana minister na mafam sing asi luna na thamna ba phongdokpa loinana ain kai lam khopsin dana ba su phongdokhe kwa mana hidak mana ki pot lam amasung mai ka ba chinja karbar tawba sing changjarakada bani KSA laichet marak asida kwa mana mitha pati supari kwa maru hidak mana ga mari leina ba potlam sing Maya Gabani sa amadi ju karbar tawriba KSA na sangjarakna ba aikraba sing amadi haidraba sing su tha asigi tara manga phawbagi manungda KSA da paw phawrokadabani natragana office da lakadabani haina mairoi luppa sigi serol amana aire serol asina hai COVID-19 laichat asiba thengna na ba India government amadi state government na lockdown thamduna amadi SOP ga semduna hodara basu
state asida laina asina henadum namatpa helaktuna India pumbagi oina ratio the yengbada active case amadi anoba case the khwaidagi jamba state ama oiduna mangjin thaduna chale laina asiba thengnana bo honabada khoi khudimaki thodang lai habasi kauthokpa manba mongda isa isa khaki khanring laina asina henjalaktuna iramdam asi khangen pham yawna soksilakpane Miyam tin ba mafam da tobacco product kwa amadi mai kapani sagi polam sing sindabana COVID-19 paksana sandorok payai haiduna polam sing asiba sindaba thingbagi order thokiba Leire adubo laibak thibadi lamdam asida thingbina ba amata leitabagumna polam sing asimaning tamna yonari amadi sinare asiguma section da ba thawong sing asina laina asi paksana sandorok pagi asobu maram ama ohelagle mahiroi lup asina tangai phadaba mai kapani sagi polam singi mathakta akhanaba drive ban leptana chathaba aurakpane Driver sida Miyamda mapung phaba ko operation baby naba haijare amade nisagi polam singa si yon bidana ba mari laina ba khuting maki mafam dasu puning sing sinjare athing ba thamgraba mai ka ba nisagi polam singa si flight da pubada athing ba thambina ba airport authority of India ge puning sing sinjari loinana hiramba sigi matang da KSN na airport authority of India da cherol ama athuba matam da tharagane amarom da truck driver kharana sel khara gidama athing ba thamgraba mai ka ba nisagi polam sing asibo Posilakpagi thawong makhatana tawbiganu karigumba makhatana athingba thamkhraba mai kapani sagi polam sing asi posilakpa thengnarabadi ke SN tumina leiroi amade madugi aphaphatha kudingma gari driver khakna tana gari mapu amadi transporter na pugadabane lamdam asida leiriba transporter sing dasu KSN letter thaduna wafam sing asi khangalagani aina su bahna makhatana haike Ethiopia ki Prime Minister na resident government ki mathakta military action Loukhatnaba order Toukhibadagi lal thorkpa Yana Leire Ethiopia ki Nobel Peace Prize Fnghnnaba Prime Minister Abiy Muhammad na lebak asigi Tigray resident government ki mathakta military action Loukhatnaba hukum Toukhibadagi lal thorkpa Yana Leire aina official source amana phongdokle Prime Minister Abiy Ahmed na military action Loukhatnaba hukum Toukhibasi maru oina Tigray resident government na military base amada attack chathakibagi thodokta Chennai aikraba matungda chatharakibane Tigray resident government na tha kaya ki matam asida maram chadana kaihuba amadi inchinbagi oiba thawong sing kaya chatharakhiba amade maning makha tambagi wafam lau thorakhiba asina maram oiraga chathariba thawong asi red line lanthoklabani aire nagalamaromda Bihar gi rally da naharol sing da thabak pigani aina bhasan pirubagi se minister da tilhau langsinduna landakhre lagliba November 3 da pangthokadoriba Bihar gi aroiba amasung ahumsuba phase gi state assembly gi mikhal gamari leinana Madhubani gi district headquarter da ngarang pangthokiba election campaign gi rally da Thabak phangdaba sing thabak pigani aina bhasan pirubagi miyam marakta gi minister gi mamai da tilhau langsinduna landakhre aina agency gi pauna phangdokle si minister gi wangang adu Miyamda gi vote Fnghnnaba Miyamda namthak tawba wangang ni haiduna khoisaunaraba miyam marakta yauramba miyoi ani ahumna atamnana si minister gi mamai tamna tilhau langsinduna landakhibani aina agency gi pau adu da palle si minister da attack tawrakhiba naharul kangbu adu si minister ngaksenbagi lakiba police force na haisingna phajinduna thamkhiba ka loinana ahenba force kausinduna rally adu makhatana pamdaba thodok amada thoktana chathake makhataba bhasan oina si minister gi maikei gi Bihar gi kendra humrama thoigi aroiba mikhal da miyamna vote binaba appeal tawkhiba ga loinana thabak phangdaba miyo de sarkar gi thabak pigani aina thamkhiba wafam thajabi aina phangdokhi sarakasida congress lusingba Rahul Gandhi na Bihar gi aroiba tangka ki mikhal asida naharol da thabak pigani aina dhap tawduna chief minister na vote khongkhiba adu asumba khongthang nate haina duty gi khuthang da karem nakhre aire amromda ngarang pangthokiba state da sigi district taraga taret ki kendra marfudra mari ki anisaba phase ki mikhal da apunba voter crore 2.85 ki manungda chada 51.2 gi changda vote thadana khre Gujarat ki Ahmedabad da building mai jakpada nupi manga jauna taraga mari sire Gujarat ki Ahmedabad da building ama mai jakpadage ningkhai bagi thodok da nupi manga jauna miyoi taraga mari sikre atai kaya ama soktuna laikana khre aina agency gi pauna aire thodok adu Prime Minister Narendra Modi amadi Home Minister Amit Shah na thamoi sokna nongai da phongdokre laikhidabagi imungda state sarkar na lupa lakh mari piragani aina laukthokre aire maragasida Maharashtra da pokhai bagi thodok da ani sire nipan chokle Maharashtra ki Raigarh district ki chemical factory amada pokhai bagi thodok da miyoi ani sire nipan chokle aina agency gi pauna aire pokhai bagi matam adu da miyoi sing adu thabak suduna laikhiba ngaktani aina su pawasina makhatari arubeda content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri pupuna mapo thaga chari loinana channel asina adom da kanarabadi subscribe like and share tawba kawbi dunu puna mapo amuka na thaga chari